Hello everyone, mayam khurumjari ngasidi chole haina khangnaba koigi chana matum achobdo adudo thongjarake aduga matam isang changdana yamna thuna kamaina thonggadage aduga kari kari machal mayan hapagana hena hawi habdo ai mayamda ucharake adu mayam sise dahi hapagadi thongoi ko dahi hapagadi khoi manipur ladi chana de dana ko insang da dahi hapaga thongbase aduna without dahi akoigi available oiba akoigi yumgi kitchen da phangba ingredients singna oina semaga saraga thongjarake aduga sisidi akoina chaka chagadabnina aina mahi se kitang yamhanbane bako tanga chagadong na te dana ko aduna masiga chana nabagi damakta aina manipuri combo dish ama koigi chawhai ga hawai maton ga singju sisimaga ai hapjarake adu mayam yengminar se makhatana ndo cooker do in thongjarage ko cooker da oina thongbana sammeba aduna thau se hangam thau lojare aduga jira khara hapjare jira se hana ngobirage ko tejpata hana ngausu yai adum aina aigi process da chatkibage ko smai dum hapjare dalchini ma hapjare aduga khoigi tilo asoiba khara hapirane ba ko khara mana akoina ahanba thong kanda hawai khangde chana khangde hana phulaga thongi dana ko aduga sigi process ina tongan ba process ne ba ko haibadi sisi su yam haw ma chele singa suba khara hapjanjare chanam suba khara hapjanjare aduga phadigom mana makhok khara soiraga hapjanjare ko aduga simaina thongubada phadigom makhok khara soira hapagi manamse si flavor se manam yam siba macha thoeba ko aduna hapiyo aduga hing khitang hapjanjare aduga khamen asinba khitanga hapjanjare ko aduga si jana pasang ngobiraje ba koigi khamen asinba se kaigino haide akoina si je grind toraga haptong na teba ko mayam kaino na atopana thongbada di grind toraga loi hape ko do maru marang masala jira powder dhania powder thum khara adagi turmeric powder chili powder sigai hape aduga sigai je pasana han ngobirane ba ko adu si sem unna ngawra doine hana aduga chole je hapaga amu ngawdong ne ba ko ado koina ayam matamda hawai thongba hawai mangan mapum go thongba ado phutlaga oina thongi dana ko ado smain tawbida ba smain thong ngoroga koi alu ju kitang hapsanjare ko aina huren mekharga magi gravy du kitang lakna bana aduga chole se nungdang tingam bane aduga ating base hana smaina mahi do chithokraga hapirani du phajan ngobirani ko aduga mayam khoigi mangi aina video ma thagat khibdo yerumga kanglayan gagi ado mayamna comment mayam pibire e yam hauni adagi udri amu phokchadrin haibire ko ado kana kana comment pibirake habdo imaming kitang pathokjarake luhini heman hai amana batika yumnam miyoibana miyoiba bunungsibani abema leima hal hijam sanatombi ningthaujam aduga khangembam guni leima lai mayum thambal ngobi ambika laisram aduga mayam sina pibiraiba comment sing se loina positive way do lai pibire yam harawe aduga aigi keno se video sing se yengaga dum support tobirakpa mayam bo ini thagat phongdok chari ado aigi chole se sumaina makhumje khumjalane ba ko ngasai garam masala do hapchalaba matungda cooker je anira kumba kam haleba ado makhata na sigi chole thongba sigi matang da su dum comment pipiro support to biramo aduga like comment share to ba kawbiram gano mathang sum adum to biro adum e mathang pathok charake ba ko aduga cooker se aina nuksit se release torba matungda ngasai gi magi kano do alu do aina ngasai hapkhibdo ado alu do kitang mesh toraga garam masala hapchale do phajana okhairaga phatigom hapchala dum loire ko mayam sisida ado manadaba khuthong ne ba sisina aigi my own way hai tare sigi phatigom hapchalani aduga okhairaga simadi loire aduga mayam kamaina thongbane hena hauni habidu su dum haibiramuko to sida loire chaka chanabni na ina mahi si kitang yamhanbane to se leijare ko mayam ado mathangda khoigi singju se amuk suna bong tokjarage ba ado singju gi damakta de ina ngari ne morok ne thum ne toraga hana pese semaga thamjare ba aduga sigi pese hana plate amada haptok jare aduga khon sida khoigi manganje si manganje aidi yamna aigi oina di singju gumba kaino tawbose side dish oina sijina bada khoigi manganje yamna aidi yam sijina jayeba ko kitang hapaga dum sijina jaba aduna tawthoga pasana thamme aduga chawhai se hana mepirani hojiga hawai mangandu di suraga thamgare ko kon haptongneba do chawhai sine morok asagi khoina metlaga thambado morok ne thum ne ngari ne do pasana metpirani sumaina adu loir matungda hangam se kitang soijanjarane ba ko adu mayam comment se aina phajaba khangatlagane khoigi yengbada pabada yam nungai ba pokpase aina pin tawjeyeba adu mayam
ꯀꯃꯦꯟꯗ ꯐꯖꯅ ꯏꯕꯤꯔꯝꯃꯣ ꯄꯤꯟ ꯑꯩꯅ ꯈꯟꯀꯠꯂꯒ ꯄꯤꯟ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯡꯖꯨꯁꯤꯁꯨ ꯂꯣꯏꯖꯔꯦꯀꯣ ꯐꯗꯤꯒꯣꯝ ꯇꯤꯜꯍꯧ ꯑꯗꯨꯒ ꯍꯋꯥꯏ ꯃꯇꯣꯟ ꯑꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯨꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯃꯪꯒꯟ ꯑꯁꯨꯕꯗꯣ ꯁꯤ ꯈꯔ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯐꯖꯅ ꯇꯞꯅ ꯇꯣꯠꯄꯤꯔꯅꯤ ꯍꯥꯏꯕꯗꯤ ꯆꯛꯋꯥꯏꯗꯨꯗꯤ ꯉꯁꯥꯏꯅ ꯃꯣꯔꯣꯛꯇꯣ ꯐꯖꯅ ꯃꯦꯠꯈ꯭ꯔꯕꯅꯤꯅ ꯁꯤꯗꯤ ꯇꯞꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯅꯣꯏꯗ꯭ꯔꯁꯨ ꯌꯥꯔꯅꯦꯕꯀꯣ ꯃꯅꯥ ꯃꯁꯤꯡ ꯉꯥꯛꯇꯅꯤꯅ ꯑꯗꯨ ꯃꯌꯥꯝ ꯆꯛꯋꯥꯏ ꯁꯤꯡꯖꯨꯗ ꯁꯨꯃꯥꯏꯅ ꯁꯨꯔꯒ ꯑꯝꯇꯪ ꯆꯥꯕꯤꯌꯨꯀꯣ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯊꯣꯏꯗꯤꯡꯁꯦ ꯑꯩꯈꯣꯏꯅ ꯆꯥꯃꯁ 2ꯒꯨꯝꯕ ꯁꯨꯃꯥꯏꯅ ꯆꯥꯏꯁꯟꯕꯤꯔꯅꯤ ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯅꯤ ꯊꯣꯏꯗꯤꯡ ꯍꯥꯟꯅ ꯆꯥꯏꯔꯒ ꯃꯦꯠꯄ ꯅꯠꯇꯕꯀꯣ ꯊꯣꯏꯗꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯆꯥꯏꯔꯒ ꯀꯣꯟꯅ ꯁꯦꯀꯦꯟꯂꯤ ꯑꯣꯏꯅ ꯂꯥꯁꯂꯤ ꯑꯣꯏꯅ ꯁꯦꯝꯕꯤꯕ ꯃꯦꯠꯄꯤꯕ ꯃꯊꯦꯜꯁꯦ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛꯂꯨꯛꯁꯦ ꯁꯦꯝꯖꯔꯛꯑꯒꯦ ꯁꯤ ꯂꯩꯖꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯁꯣꯂꯦꯗꯨꯅꯤꯀꯣ ꯆꯥꯛꯀ ꯆꯥꯗꯧꯕꯅꯤꯅ ꯑꯩꯅ ꯃꯍꯤꯁꯦ ꯈꯤꯇꯪ ꯑꯣꯏꯍꯟꯕꯅꯦ ꯃꯍꯤꯒ ꯇꯣꯠꯅꯩꯗꯅ ꯑꯩꯈꯣꯏꯗꯤꯀꯣ ꯇꯟꯒ ꯆꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒ ꯁꯤꯡꯖꯨꯁꯤꯃ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯁꯣꯂꯦ ꯃꯇꯨꯝꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯗꯨꯒ ꯆꯛꯋꯥꯏ ꯁꯤꯡꯖꯨꯁꯤꯁꯨ ꯃꯑꯣꯡ ꯑꯅꯧꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨ ꯃꯊꯪꯗ ꯑꯅꯧꯕ ꯑꯃꯨꯛ ꯄꯨꯔꯛꯀꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ